Thobal District ki Wangkhem Assembly Constituency ki manung chanba Charangpat fauduna chatliba Intervillage Road asi matam kuina semjin biraktabana maramna Lambi asigi Phibam yamna sokchile school chatpa angang sing yauna Lambi asida chatliba miyamda ana aye kaya mayoknare haina Charangpat apunba maira paibigi ima event singna Lambi Tangkhai Thingduna Khongjang Changsinkhre Khongjang aduda saruk yakibi maira paibigi thongmi manglembi kobi amana phongdorakpada PMGSY gi makhada Lambi asi semjin binabagidamak mamangda Palamba Laingak ki matamda work order yauduna Lairabani adubu tender tauramdabana ngasi fauba semjin biduna leire kunja singna lambi fattabagi awaba asi adumak mayok naduna leire Charangpat ki akoibada leiriba Khunsing Bengi Icham Khunou Laurembam Nongpok Sekmai Langmai Thetna Chingba Khun Kaya sigi kunja singi yamna tangai fadaba lambi ama oibana ikai khumnazaraba governor na athuba matamda tender tobiduna lambi asi athubada semjin biyu haina governor ki pukning chingsilaki party oiba mara paibi apunba lupna Charangpat tu Thobal haiba taba lambi asigi matangda ekoi lambi Tangkhai Thingduna governor ki mafamda ekoina pauje kari wafam asi thamningi maramdi mamangda palamba laingak ki matamda isi order wa order yauduna leirabani adu ngasi fawba tender tawbidana leiba maramna lambi asi prajada suki matik awaba mayok nare school chatpa angang sing amasung ana ye puthok pusin tawriba mayam asida chauna khudong chadaba mayok na halle Lambi asida Imphal yobu phaugi lambi oiriba lambi asi khungang Charangpat bengi thausom isam khunau langmai thet laurembam hariba nongpok sengmai gi Imphal yobu lambi yamna maruiba lambi ama khangni maram asina aikoina honorable governor gi mafamda haijari lambi asi athu matamda tender tawbiduna praja miyamda afaba lambi ama athu matamda sembiyu haiduna Charangpat mama aikoi gi Charangpat khungang gi apunbagi oina Lejari ba mera paibi maibel singi mai kaidagi wafam masi thamjari governor gi mafamda